Nong manumidang wairam yachanglakpagi matamni. Ibo yaimana thongalomda hawa nungsit chaba thokpani. Matang aduda khulgi maiba sabu oja chaurensu cha thakpa thoraklammi. Ibo yaima ubada oja chauren hairi. Ibo yaima nangbu nasadu khara sonno ui nasa nungai tabrone. Ibo yaimana khummi. Oja ngasi numit mari mangani se jang nungai te. Chaning thangning bapokte oja chauren hairi. Adudi khudang du pirau pairaga muktang yenge se phani oja hairaga khudang pisalli. Oja chauren hairi. Ibo yaima nangonda nanga nungaina daba mising na pochem jadu tausille nangi puknung da pattaba pot khara leire he thabak ama tauraga lauthoktradi na sa suknung nungairaroi. Ibo yaima na khumi. Oja matau karamna khanglibano ai gidi kana suyek na balai tabanina. Oja chauren hairi. Ibo yaima ahya kasi lai puba mini ne. Nakoina uba ngamdaba pochak adu aingonda uba ngamalli. Aina puriba laimu asigi matengna mina uba ngamdaba puk manungda laiba phattaba kaya uba ngami. Ibo yaima na khumi. Oja adudi laigi thabak adu hayengmak taurasi haibabu. Chauren na phaine hayeng sinumitsu phai athubada tawhobana na sadu thuna nungaigani hei. Ibo yaima na khumi. Oja adudi hayeng ayuksi aigida chak chaminarasi ayukki chak toklaga laigi thabak adusu taurasi haibabu kari haigi oja. Oja chauren khumlai. Ai asi migi yumda chakti chadabani phare nangna hairabani na hayeng ayuk hekta laklage ko masi hairaga oja chauren du cha thakpham lum tamna chakhi. Mathang numit ki nongalakpada ibo yaima gi nupi sunolataga ibo yaima gana oja chauren gi luk hanaba shin langba loire sunolata na hairei. Moi pabung aidi doctor da chatlaga yeng hanlubana hena phagadra khalli maibagi wase ai kaya thajade ko. Ibo yaima na kari khangladana nang ngang sari no hai oja chauren du laimu pubani ne ekoina uba ngamdaba puk manungda laiba phatta haudi phawba hekta uba ngamlibani ne masi hairaga ibo yaiman mahaki macha nupa mani tombada oja chauren lakpra yenglucho haina thongalomda thadokhi ngahak leraga mani tombana launa chensilai oja maiba lae pabung thongal dagi changla haure oja maiba lae pabung thongal dagi changak haure haina oja chauren su yosilakle oja lengsin biraksi chak hana chathok tapna layeng biroja chauren na fani boy aima masi hairaga makhoi ahummak chaksang lomda changminnai aduga fak amada punna phaminai ngahak wari watai tawrba matungda sunolatana chak thangdoklai sunolatana thangdorakliba chakluk aduda ibo yamagi chakluk ta chak ka nga matum kharga uba phangi aduga oja maibagi chakluk adudadi supnatangi chak khak uba phangi maduda ibo yamana hairei kari matauno ne nupi aigi charuktadi nga matum khara ui aduga ojagi chakluktadi nga ya hablak trabo sunolatana khumlai moi pabung munam ta yingbiyo moi pabung oja kisu ngamatum hapkibani munam ta yingbiyo yaurukte suno changbiyo na tawradana aibu mitang bro sunolatana mong hadana moi pabung munam ta yingbiyo moi pabung oja kisu ngamatum hapkibani ibo yaman oja chaurenda amuk onsin laga hairei oja aina chin thiba tarabrane sibo oja gi chakluk nga matum ubibrane oja chaurena khumi aigi charuktadi nga matum yaudine he ibo yema nang na hairbadu chummine sunolata nangbo ibo yaimana hairbasi chummine maduda sunolatana prap changsillaktuna oja chaurengi chakluk adu khairoi amanu hogairaga chakna phumjillaga thamliba nga matum singdu utli adu gairei oja di laimu pui aikhoina uba ngamdaba pot loina uba ngami haidainya migi pungda leiba pot phabo uba ngamlaga chak khasitna phumba nga matum asibo uba ngamdrabo oja gi laimu dubo ikai khreda nahandagi aina chin thiraga maiba saba siredana sidi irai laine hek phakredana chathobana bhagadrasibo iboema nang afaba doctor amada yeng haluko hayam laga oja chauren adu chak thu na chathok laga mayum lomda hanki